ngarang amadi ngasi gi lonaba ahing nungyaida Rims Road ki Suba Hospital manakda sewage household connection sambagi thabak suba mapalam gi senmi ani tasin kre habagi pau manak nakpada laiba miyoi singna Manipur Fire Service ta pau pirakpadagi khudakta Manipur Fire Service ki team amadi director masa yauna chakchinduna honabadagi rescue tawkhre laibak thibadi pau pirakpada matam khara kanabadagi thawa yaudra hakjang oina recover tawkhre loinana recover tawkhraba hakjang animak Lampel Police ta sinakre haina Manipur Fire Service Imphal gi control room dagi cherol amada khangalagli Union Home Ministry amadi State Home Department na wari sanabada thajaba pirakpadagi naga taba mafam singda United Naga Council UNC na kaukiba pung nimphugani pangi ban matam kharge oina handokre UNC gi information amadi publicity secretary na khuyek piduna thadora cherol amada state asigi nauna district khara semkiba du handolaga UNC na thamkiba demand gi matangda ha asigi trama thoida New Delhi da India amadi Manipur lengaka UNC ga tripartite talk chathanaba official chepao ama phangle loinana leibak asigi Home Affairs Ministry gi mute amadi North East ki security advisor na hajarak badagi Manipur gi naga taba mafam singda ngasi Kauramba pung nimpu nipangi ban adu matam kharegoina handogle United Naga Council li khongthang asibu sogot pibagdamak Naga Frontier Organization sing amadi Naga Miambu UNC na thagapa phongdorali Thawbaldagi thoi amadi thoi ba ngasi ayo pung manga khara helakpa matamda tekta kaidana thadorakre September 28 tagi mafam khangdana leirakhiba naha ani asibu ngasi Kampopi district ki manung chana leiba gamgi phai check post ta SP Kampopi gi khutta mioi kharana khuchin narakibani hiramasi matangda Committee Tribal Unity Kotu gi wangang loi kaimilen silhauna haikibada Kotu gi maikai dagi hana miyamda thajaba pikiba adugi matungina makoi anibu tekta kaidana thado halakhibani hairi adumapu naha ani asibu kanana natraga karamba lalolumna numit taruni chumna kari marangi damak phajil lubano haiba wafam adudi phongdokhide Lepas gila mina bahan jing ni amlu di tahu ya kau sama nama tu. Okay, inau nanti thamning bawa pun lagi ber abi matang dah. Cuma naika. Okay. Sini luna sana mana tu mana aku mana. Pen dah beri amu kasih jadi. Kau na lembi tu soy ada. Kau tu soy ni sangu bani na. Kau na soy di sana tu khangja. Aduh bu ya macam ni sini mana tu mana aku luna sana tahu ni. Mana aku thamu ya tin haningan lekin ha. Ya macam ni thaga se hani. Yang kalau nak ada hari apa tu? Saya pun Allah mana lagi ni tu kat tempat hari. Jum Kamu dah jauh ni hari. Kamu dah pergi mak, pergi family, pergi soalnya lagi ni urut family kamu dah hari ni ada nuai. Semua ini innocent dah yang tina lu untuk bersita pada yang nuai je. Hari itu ni bah community ni hamba sida khana sana ka dari kana bapura kana hai bodi yam thina otna bi ga kam kana bapura ko hai yang ngasi koina ngasi dagi jinda koina hal ka du matam sida koina singi sinau jinda koina hai nana men masa mana mo na koina hajaning lodi singi ji ahoi ki sinau jinda tau thaw khodi mo ta mai pa kwa fa ba to wo juno koi masa mana du na lu na jana to bi smaina mutung ta ko da su so da ngam da ba Yama jingda, ana yaudana lepas sih haji. Aku ya han bah, jangan kau jadi kau kau aja mangan ni, aku ya thaja betul jauh alai, ada tu ka semuanya kalau ni kalau ni gaya nak ada betul yang mana yang nuai itu, yang itu belum tu thaga sani. September 28 tagi phajin duna thamlakhiba naha nupa macha ani ngasi ayuk tekta kaitana thadoraktuna hauzik police ki custody la leire haina Manipur gi Chief Minister N Biren Singh na khangalakre mahaki social media post X handle da amadi Facebook page ta thagalakhiba warol amada makoi ani bu tekta kaitana thadorakpada achobo thodang lokhiba khudingmak loinana state amadi central government ki agency khudingmak kuchu thagatpa phongdoragli Nakal namaromda Manipur Central Jail Sajiwada leirakhiba kuki taramathoi amasu jail asidagi thadokre hairba mioi taramathoi asi hanana makhoi gi mari leinaba court singi khuthangdagi thadok khinaba khangalakpa leikrabani adumakpu haujik leiriba leibaki tangta daba phibam asidagi imung manungi maikai akiba leiba loinana makhoi singbu tekta kaidana makhoi gi mafam singda thinbada changba matik chaba escort ki khudong chaba sing leiraktabadagi jail asida thamlakhibani adubu ngarang numidang escort requisition haibadi makhoi gi escort sing silakpadagi makhoi bu jail asidagi thadorakhibani
lamgi wahawdagi ngarang ayuk ukrul town gi manung chana leiba hungpung amadi funfun khul ani gi maragda thokiba khut thokna bagi thodok adura yawba miyam gi mop amana ukrul police station da thomjin duna khuchu khulai kya lut tawkhre hari pawgi likhun amagi matung ina miyam gi mop amana police station adura thomjin laktuna station adura leiba 9mm gi pistol nipan insas rifle taruk AK-47 gi rifle ahom 9mm gi carbine ani SLR nongmai ama loinana stand gun ama lawkhre hari serak asida Manipur Police Department ki additional DGP Law and Order L Kailuna Manipur gi district singi SP Singda Mikub Naum Sing laina bo bafam sing khangan khre hairi panba yai madudi ngarang ayuk hunpung amadi hunpun khul ani gi marakta thokiba khut thokna bagi thodok aduda Manipur Rifles ki personnel amaga loinana micham ani nongmai maruna panbadagi laikhidrabani amadi mioi kaya amana aso opan nangki Amaromda Ukhul district ta thokiba laibak thiba thodok aduda Manipur Rifles ki personnel ama yauna mioi ahum laikhidaba aduda Manipur ki Chief Minister Nongthomom Birena thamoi sokna nungai taba phongragli state ki home department nangarang thadorkiba Chief Minister ki appeal amada thodok aduda soklaba sing athubada phagalakpa oirasa nuhairi lenga ki maikai dagisu district administration amasong MLA singa tanarga paikapa yaba thabak sing paikali ngarang thodok aduda laikhidraba singi imung singda ex gracia ki senpham amadi asok apan nanglaba singi imungda selgi mateng piragari hairiba senpham sing ase state ki han leijariba scheme gi makhada pigadabani maragasida ukrul gi civil society organization amadi miyamna mapung phana sogatpiduna athuba matamda tangdu leitaba puraknaba hona minasi irang thoklaba insin basing gi mathakta su action lokhatkani haina warol aduda palagli